Cái lấy gì? Đó là. ꯃꯌꯥꯝ ꯑꯩ ꯌꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗ ꯀꯧꯕꯒꯤ ꯃꯑꯣꯡ ꯀꯨ 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 ꯀ ꯍꯥꯏꯅꯗ꯭ꯔꯥꯀꯣ ꯑꯗꯨꯃꯛ ꯅꯠꯇ꯭ꯔꯁꯨꯅꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩꯅ ꯆꯤꯀꯨ ꯀꯧꯋꯦꯕꯀꯣ ꯑꯩꯅ ꯀꯨꯗꯪ ꯁꯝꯕꯤꯗ ꯀꯧꯋꯦꯕ ꯑꯗꯣ ꯑꯩꯅ ꯀꯨ ꯍꯥꯏꯕꯗꯅꯦ ꯆꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ Cula. Cula. Cái lấy gì? Đó là. ꯑꯃꯁꯤꯗꯤ ꯈꯔ ꯄꯪꯉꯦꯕꯀꯣ ꯆꯤꯀꯨꯅꯦ ꯌꯥꯝ ꯀꯟꯅ ꯁꯤꯡꯉꯤꯁꯦ ꯃꯌꯥꯡ ꯇꯣꯟꯅ ꯆꯥꯏꯁꯦ ꯃꯌꯥꯡ ꯇꯣꯟꯅ ꯆꯥꯏꯁꯦ ꯃꯣꯏꯗꯤ ꯃꯌꯥꯡ ꯈꯔ ꯌꯥꯝ ꯆꯥꯏ ꯃꯣꯏ ꯆꯥꯕꯗ ꯂꯣꯏꯔꯦ ꯃꯌꯥꯡ ꯇꯣꯟ ꯁꯦ ꯄꯥꯏꯗꯣꯏ ꯂꯣꯏ ꯄꯥꯏꯔꯦ ꯃꯌꯥꯡ ꯇꯣꯟ ꯄꯥꯏꯔꯦ ꯑꯅꯤꯁꯨꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯨ ꯀꯧꯕꯗ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯃꯨꯛꯁꯨ ꯀꯧꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯟꯗꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯃꯤ ꯑꯐꯨꯠꯄꯗꯣ ꯄꯤꯖꯗꯣꯏꯅꯦ ꯁꯤꯁꯦ ꯌꯥꯝ ꯄꯤꯖꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯄꯤꯖꯕꯅꯦ ꯀꯧꯔꯒꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ Cu. Cái lấy. Chilo. Cái gì lắc đây? Chilo. Labo. Good. Amma dudi. La. nuꯡꯁꯤꯗ꯭ꯔ ꯃꯌꯥꯝ ꯇꯥꯎ ꯃꯥꯁꯤ ꯂꯩꯇ ꯗꯨꯛ ꯂꯣꯏ ꯃꯥ ꯌꯥꯝ ꯀꯟ ꯆꯦꯡꯉꯝꯗꯤ ꯅꯣꯏꯕꯅꯤ ꯆꯥꯎ ꯁꯤꯂꯩ ꯌꯥꯝ ꯆꯥꯕ ꯐꯠꯇꯦ ꯄꯤꯖꯕꯗꯣ ꯁꯤꯂꯥꯎ ꯂꯩ ꯆꯥꯎ ꯁꯤ ꯏꯅꯩꯁꯨ ꯃꯥ ꯃꯊꯟ ꯆꯥꯅꯤꯡꯉꯦꯕ ꯆꯤꯀꯨ ꯌꯥꯝ ꯁꯤꯡꯕꯅꯦ ꯇꯨ ꯏꯟꯊꯣꯏ ꯆꯨꯗ꯭ꯔꯥ ꯂꯩ ꯍꯥꯄꯛꯀꯦ ꯌꯥꯝ ꯆꯥ ꯐꯠꯇꯦ ꯇꯧ ꯍꯥꯄꯛꯀꯦ ꯃꯌꯥꯝ ꯑꯩ ꯌꯦꯟꯁꯦ ꯁꯤꯒꯤ ꯆꯤꯀꯨꯁꯤꯅ ꯍꯥꯟꯅ ꯂꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯔꯣꯟꯁꯦ ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯃꯔꯣꯟꯁꯦ ꯈꯪꯉꯦ ꯂꯥꯛꯑꯣ ꯀꯥꯏ ꯍꯥꯏꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗꯒꯤ ꯈꯣꯡ ꯍꯥꯝꯃꯒ ꯂꯥꯛꯑꯣ ꯀꯥꯏꯁꯨ ꯂꯥꯛꯄꯤ ꯀꯥꯏ ꯂꯩꯒꯦ ꯀꯥꯏꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯨꯝ ꯇꯥꯕ ꯈꯨꯝꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯆꯠꯂꯦꯒ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯊꯪ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯃꯊꯪ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ